Sayrasu Saibiro, Ado Tina Sahibadusu Sigi, Quigi Cano say, Gandhi se Urakanda Waba, Kodimato, in a cow, because Harawe, hiding I than a house that I not of Zarubagi, and not of Biba, though myamna support of Viraga, myamna Mahaya can be the Hibagi up the house there. Thank you, myam. Support of Bibagi, hiding I litana, Tagasari, Henna support of Biro, or Henna support of Biro, Hen Hizeri. Mupang taptay saraga tuning ba kak chingaga video editing ta wama tamda khutagi mobile pop taraga mai daga tasalaga kangpre ka khangaga makeup ka thoki bado adudagi mahai yale mahai Mayam puna mapu taram na uksa bagal loina na aigi video sibu yang biri ba mi pong koding mapu haininga leita na thagat sari ano video se ano basangaga yang biba thengnabi ba isini na oita dine nungsibiduna subscribe tok san biramo ado mayam ai ngasigi aigi video se mayam yengaga to mayam na thumbnail yengaga mayam na dum khangbira mane boko ado Ado mayam ngasidi aigi video singa hanga ina chabagi thakpagi koibagi mayam tawidana ko ado manatabagi da aina ngasi aigi aina YouTube tawrakpadagi chatliba journey akogi sahi ani makhai sida aina haidi sahi ani makhai sujal ebako aigi se sida aina thengna kiba kari kai mayam da kitang share tawjage mayam skip tawdabida yengbiyo aduga kwai han bada ko aigi video sibu mayamna nungsibiduna support tawbiraga video khudingmakta adagi aina video hapsaba khudingmakta support tawbiriba mayam basu hainingai leitana ai thagatsari wahai leitre ina thagatle haibagi aduna hainingai leitana thagatsari kainu haitaragadi buko aina phanyam video namduna su aina phanyamna Mubang tawbagi hauba thongaga chasanu aina yensu thongjanu adi oksu chasanu mayamna aibu nungsibiraga support taw bidragadi ai ngasi aina hotnajabagi aingonda ngasi mahi phangjari se aduna phangoi haijaningi aina aduna mayambo amuka hana thagasari ado kaino aigi video da bad comment tawbiriba mayamdo adubusu amuka hana aina hainingali tara thagasari kaino haidi video sisu yeng bira matungda bad comment tawbiri ne ba adusu support taw makalla mane ba ko bad comment tawbiba isini naw mayam basu kaisamgi channel dagi aigi iming budi lemthoi ka wi ko lemthoi na haininga leitana thagatsari chini naw adagi ibung ipa ikurai tol mayam loina ba yeng bira ba imai ben khuding ma ko haininga leitana thagatsari ado aigi kano se YouTube se paisa phangi se ngasina ahan ba dinate ko adubo marakta I pharak taba yaubagi haidi matang kari khara yaugre bu ko adu nai se share taw bangam da badagi tawzaki da bani ado arai ba thabakti nate ko khoina arai ba thabakti nate kaino haise social media da thoga mayamgi mamangda sara aga mayamgi mamangda wangang aga adigi smana tawraga mayamna support tawbiraga paisa ta la ise araiba thabak nate ko adubu mayamgi nungsibiba miyeng mayamna aibu nungsibiba adu yaudana de aina phanyam hotna jataraga sune ai masimadi YouTube tawbiriba isininaw social media da thoga tawbiriba ngangbagi bu oiro kappagi bu oiro drama macha taw any khuding makse ko mayam sigi support yaudana di karimta ina panyam haida su mayam gi support yaudragadi yade haibase ai ngasi sida haijeramge aduga amana akoi se hoi bad comment tawbiba isininaw mayam dagi hana horaga haijerake bago kaino haitaragadi akhoisu yumgi haidi yumgai palabani akoi icha ipuroi ba loina baglaira bani bako isa thabak tawjai akhoisu thabak tawbada danatana ichagi school sapagi matam haiba ma lawba haiba ma adum chap manai haidi thabak tawbi mina school thindok thinjingi adigi thabak tawdabina thindok thinjingi tongan haiba dumaina kaisu leite bako chap manai adumaina akhoisu ngamnaba isagi su ipuroi bagi su aigi thabak kisu loina bak tawroba matungda ai sigi matam se kaithoga aina tawjara ibanina adu mayam pakla ilaina di lawiganu adu hoi mayam gi miyeng da khalang bani ko thonga thaaga puthoga camera mamang da sabani haina koi thonga thaaga chabadu di thongba matam sangi hauna thongba mathau tai adigi edugi thongba da paisa nongsa thada ba haiba amasu mathau tai bako adu da natana koina kwaidagi wari base ko editing tawbase video edit tawba yang wai mi khuding mana tawba ngamoi haibadi ai haijero ngamgani plus adubu akoi yamna haidi hotnaba amadi mathau tai ba koina si tawrpa matam sida YouTube tawbiri ba ai YouTube family isini naw mayamna di loina khangbirangani adu
wana video se semjarani wana su humang tangai thongani aduga sabasu amu kedana sum lairamba khuna sak thongaga yumda imungda sum lairamba do tok thangtu o sabadudi akhoi su kano tawde dana aduna khara nupi haibani na khoi khara mu thajanba kesanba haiba musu sangini na matamda yamna kaithoi matamda yamna kaithoga tumba haiba tumba se makoi phajana tumba se phangde haijaning haiba aina sum ai macha macha sum share tawrakpani ko aina sumana haidi aina kano tawning base share tawning base kuire adu mamangda pharta ba legi badune share tawba ngam gidre ba ko aduga aina sigi aigi sigi YouTube tagi la iba paisa se sisina aina karaida kari tawgani haibado adu mathangi mathang kharagi mathangi video da ai sum haidi aina kari tawi haibado adu su ucharake kai utabida dum loisan gibado adu su ai tawjara oige ba ko ado video sisu namaga adagi wana su editing tawraba matungda akhoina video sa hapa matamda mi mayam sigi akhoi mayam sigi support haiba machange bako aduna mayam ge support yamna tawbirakta taraga di amusu thamoi macha ma pali base si thamoi macha sina kari gumba matamda khaleba asha poroi da ahingzu tangkhai tumdaba saba thongba thakpa gi su mayam potho thongba thakba adugi mathakda pirona musu loisalaga tawgadaba adu haidi angangi exam lai angangi keno lai weekly test lai adu lai akhoi sidadi yamna haidi adu percentage yogdaba adu haidi yamna kano lai bako aduda mayamgi family gi amagi invitation ama machatlu haiba masu lai adu gumba mayam du loina akhoi se present tawba ma mathau taidana ko family lairabanina ai ichai wa palaba ma matawbanina khuting mutta khoi se loina present oiba mathau tabanina ko adugi ni da aina sum haijari base aduna akhoina aina haijaningi basina sina akoi YouTube tawbiriba akoi ichini naw mayam YouTube tawbiriba chaw achawbagi ne akoi mayam achawbagi di loi chaw gre ko aisu yam chaw jadri picture ko achawba mayam su leidi ba ko moi su yam thina hotnari ne ba pikkera chaw gera khuding mak se loi hotnari ne ba hotna dana de kai miya roi ba adubu wakhanda akoi su aisu dum khalai dana ko video se yamna su mina su yeng bidre aigi video se tu oge da khanba do adu khanbi ganu hotnaba haiba hotnaba se suklep lep tragadine no natraga no mai pakpa haiba do adu oiga doine duna yam sateina harawe ho aina thabak satli se aina thabak sa sari su thabak satragadi aige salary sila oidoini ba doi targa su salary sina makhal amada laikraga sisina ne yam tina haraw badune basigi paisa lakpase yam tina harawe do mayam aina paisa se tongana ai paisa se tongana lauthuaga ai thamjari ni sigi bags ki manung sida ai sidagi YouTube tagi lakpa paisa sida de ai amada su tenga su chi season roi khalaga aina sigi bags da hapa thamjari ne bags da hapa tham ado mayam isini naw mayam atai mayam na su loi khange ko mamangi mayam ge video da loina baksu khangbira mani mayam na haidi sida phangba paisa sigi masing jidi haiba ya dena khoisu kaino gi rule amala gi makha da khoisu tawbani na YouTube gi rule sidi yam idana ko adu duna maram oiraga masing sidi share tawjara maroge ado mayam si sijini ko aigi se ko ado ai paisa su sum pai da bani na aidi akhoi sida paisa se lauthoga sum season na da bani na kaino su tawde pai base pai su pai de paisa pai da bani na paisa pai base su haite ba aduna se paisa se sini do sato haite sum pai dramina paisa je haitre do mayam sumana tawroga yam tina mayam yam tina harawe mayam na support tawi bagi da makta ne se harawe mayam hena sidagi hena mayam support tawi rakpa hena support tawi ro kaisam gi channel da thina chaila su sai bi ro ado thina chai hi badu su sigi khoi gi kaino se gandhi se uraka da awaba mayam khodi makta loi da ka hoi ba ko harawe me haingai tana harau zare aina tawzaru bagi kano tawbiba do mayam na support tawbiraga mayam na mahaya ghanbire haibagi yapti harau zare thank you mayam support tawbibagi haingai leitana thaga sari hena support tawbiro o hena support tawbiro haina haijari ado mayam na haipet yengaga dum khangbiro paisa se kayam ba mange haibado mayam na hotpiro singai sinebo ko ado lon sanaba su mayam yauris daise ko ado ni mayam haningai leitana thaga sari makhata na kaisamgi YouTube channel sipu amuka hana support tawbiro o haina haijari aina wazagi ba mupang taptai charaga tumning ba khak chingaga video editing tawa matamda khutagi mobile pop taraga
pop targa maidaga tasalaga kangpreka kangaga makeup ka thoki bado adudagi mahai yale mahai